ꯅꯁꯥꯅ ꯅꯁꯥꯒꯤ ꯑꯁꯣꯏꯕ ꯑꯔꯥꯟꯕ ꯈꯪꯖꯔꯛꯂꯤꯕꯁꯦ ꯃꯁꯤꯃꯨꯛ ꯐꯕ ꯂꯩꯇ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯕ ꯈꯨꯗꯤꯡꯃꯛꯇꯣ ꯑꯣꯏꯌꯨ ꯌꯥꯔꯝꯗ꯭ꯔꯦ꯫ ꯑꯗꯨꯒꯅꯦ ꯃꯇꯝ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯒꯠꯅ ꯆꯠꯄ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯨꯡꯗꯗꯤ ꯑꯁꯣꯏꯕ ꯈꯣꯡꯊꯥꯡ ꯊꯥꯡꯗꯅꯕꯅꯦ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯍꯣꯠꯅꯒꯗꯕꯅꯤꯀꯣ꯫ ꯔꯟꯖꯅꯥꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯄ꯭ꯔꯃꯣꯗꯥ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩꯈꯤ꯫ ꯔꯟꯖꯅꯥꯒꯤ ꯃꯇꯧ ꯑꯗꯨ ꯅꯨꯡꯉꯥꯏꯇ꯭ꯔꯕ꯭ꯔꯥ ꯀꯔꯤꯅꯣ ꯇꯞꯅ ꯍꯪꯂꯛꯏ꯫ ꯏꯕꯨꯡꯉꯣ ꯅꯣꯡꯁꯥꯕꯒꯤ ꯏ ꯄꯥꯎꯗꯤ ꯑꯃꯠꯇ ꯐꯪꯗ꯭ꯔꯕ꯭ꯔꯣ? ꯈꯪꯗꯦ, ꯃꯃꯥ ꯑꯩꯕꯨ ꯌꯥꯝ ꯋꯥꯔꯧꯈ꯭ꯔ ꯃꯥꯜꯂꯤ꯫ ꯋꯥꯔꯧꯐꯝꯁꯨ ꯊꯣꯛꯏ, ꯑꯗꯨꯕꯨ ꯃꯃꯥ ꯑꯩꯁꯦ ꯀꯝꯗꯧꯔꯤ ꯍꯥꯏꯅ ꯅꯣꯡꯃꯇꯁꯨ ꯍꯪꯂꯛꯇꯦ꯫ ꯅꯨꯡꯉꯥꯏꯅ ꯏꯆꯥ ꯏꯃꯧꯒꯤ ꯀꯨꯝꯍꯩ ꯌꯦꯡꯗꯨꯅ ꯂꯩꯒꯗꯕꯁꯦ ꯑꯩꯒꯤ ꯈꯨꯠꯁꯤꯅꯅꯦ ꯄꯨꯝꯅꯃꯛ ꯃꯥꯡꯍꯟꯈꯤꯕꯅꯦ꯫ ꯑꯩ ꯀꯩ ꯍꯥꯏꯒꯗꯕꯅꯣ ꯔꯟꯖꯅꯥ? ꯑꯩ ꯌꯥꯝ ꯋꯥꯔꯦ꯫ ꯑꯗꯨꯝꯅ ꯀꯞꯄ ꯍꯧꯅꯔꯦꯁꯦ ꯅꯅꯥꯛꯇꯅꯦ ꯑꯃꯨꯛ ꯊꯨꯅ ꯍꯜꯂꯛꯄ ꯑꯣꯏꯖꯔꯣ꯫ ꯑꯗꯨꯒꯅꯦ ꯑꯩꯒꯤ ꯏꯆꯥꯁꯨ ꯑꯅꯥꯕꯁꯦ ꯐꯕ ꯑꯣꯏꯔꯒꯦꯀꯣ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯂꯩꯔꯝꯃꯒ ꯄ꯭ꯔꯃꯣꯗꯥꯁꯨ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯔꯝꯕꯗꯒꯤ ꯐꯣꯟ ꯑꯗꯨ ꯂꯧꯗꯨꯅ ꯌꯦꯡꯕꯒ ꯃꯦꯁꯦꯖ ꯑꯃ ꯌꯥꯎꯔꯝꯕꯗꯨꯗ ꯍꯥꯟꯅ ꯌꯦꯡꯉꯤ꯫ ꯐꯣꯇꯣꯅꯤ, ꯃꯤꯌꯥꯝ ꯃꯔꯛ ꯑꯗꯨꯗ ꯅꯣꯡꯁꯥꯕ ꯂꯦꯞꯇꯨꯅ ꯂꯩꯕꯒꯤ ꯐꯣꯇꯣꯅꯤ꯫ ꯈꯨꯗꯛꯇ ꯃꯦꯁꯦꯖ ꯑꯃ ꯏꯅꯕ ꯍꯣꯠꯅꯩ꯫ ꯂꯤꯌꯣꯅꯥ, ꯀꯔꯥꯏꯗꯅꯣ ꯃꯐꯝꯁꯦ? ꯑꯩꯅ ꯂꯩꯔꯤꯕ ꯃꯐꯝꯁꯤꯗꯅꯦ꯫ ꯑꯔꯨꯅꯣꯗꯌꯥ ꯇ꯭ꯔꯁ ꯀꯧꯕ ꯆꯤꯜꯗ꯭ꯔꯦꯟ ꯍꯣꯝ ꯑꯃ ꯂꯩꯌꯦ꯫ ꯑꯗꯨꯗ ꯑꯩꯈꯣꯏꯅ ꯇꯧꯕ NGO ꯀꯥꯡꯕꯨ ꯆꯠꯄ꯫ ꯑꯍꯥꯟꯕꯗ ꯑꯩꯗꯤ ꯃꯥꯟꯕꯨ ꯃꯥꯜꯂꯨꯗ꯭ꯔꯕꯅꯤ꯫ ꯀꯣꯟꯅ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯁꯤꯒꯅꯦꯆꯔ ꯇꯧꯕꯗꯨꯗ RK ꯅꯣꯡꯁꯥꯕ ꯍꯥꯏꯅ ꯇꯧꯔꯛꯄꯗꯨꯗ ꯈꯪꯉꯛꯄ꯫ ꯃꯁꯛꯁꯦ ꯌꯥꯝ ꯑꯣꯜꯂꯦ, ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯕꯁꯨ ꯃꯥꯜꯂꯦ꯫ ꯅꯣꯏ ꯀ꯭ꯔꯁꯁꯦ ꯌꯥꯝ ꯍꯟꯅꯨꯁꯜꯂꯦꯀꯣ꯫ ꯊꯥꯏꯅ ꯅꯪꯅ ꯌꯥꯝ ꯉꯥꯎꯖꯈꯤꯕꯗꯨꯗꯅꯦ ꯐꯣꯇꯣꯁꯦ ꯊꯥꯕꯤꯔꯛꯂꯤꯅꯤ꯫ ꯍꯥꯏꯔꯛꯂꯤꯕ ꯇꯦꯛꯁ ꯑꯗꯨ ꯎꯕꯗ ꯁ꯭ꯌꯥꯝꯄꯤꯀꯥ ꯍꯦꯟꯅ ꯊꯃꯣꯏ ꯁꯣꯛꯈ꯭ꯔꯦ꯫ ꯃꯥꯅ ꯊꯣꯛꯍꯟꯕꯅꯤ, ꯑꯁꯨꯝꯅ ꯑꯣꯏꯍꯟꯕꯅꯤ ꯈꯜꯂꯨꯕꯗ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯤꯖꯔꯁꯤꯔ ꯍꯥꯏꯗꯨꯅ ꯍꯦꯛꯀꯦ ꯈꯟꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯗꯨꯝ ꯇꯧꯔꯨꯗ꯭ꯔꯕꯁꯨ ꯃꯥꯅ ꯀꯌꯥꯝ ꯀꯨꯏꯅ ꯁꯪꯁꯥꯔꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯑꯁꯤ ꯌꯥꯎꯈꯤꯅꯤ꯫ ꯅꯣꯡꯃ ꯊꯕꯛ ꯃꯐꯝꯗ ꯅꯥꯍꯤ ꯀꯥ ꯍꯦꯟꯅ ꯇꯥꯔꯛꯄ ꯑꯃꯗꯒꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯔꯝꯕꯗꯒꯤ ꯀꯣꯂꯤꯛꯁꯤꯡꯅ ꯊꯦꯡꯅꯗꯨꯅ ꯆꯦꯛꯑꯞ ꯆꯠꯂꯨꯕꯗꯒꯤ ꯑꯅꯥꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯈꯪꯂꯛꯄꯅꯤ꯫ ꯃꯥ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤꯁꯨ ꯐꯥꯎꯈꯤꯗꯦ ꯃꯤꯀꯨꯞ ꯑꯗꯨꯗ꯫ ꯃꯦꯁꯦꯖ ꯃꯈꯥ ꯇꯥꯅ ꯔꯤꯄ꯭ꯂꯥꯏ ꯄꯤꯔꯨꯗ꯭ꯔꯤ꯫ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯇꯥꯅ ꯆꯠꯂꯒꯁꯨ ꯅꯣꯡꯁꯥꯕꯕꯨ ꯍꯦꯛꯇ ꯎꯅꯕ ꯐꯪꯒꯗꯧꯕ ꯅꯠꯇꯦ꯫ ꯀꯔꯝ ꯇꯧꯅꯤ ꯉꯥꯏꯍꯥꯛ ꯈꯜꯂꯤ꯫ ꯉꯥꯏꯍꯥꯛ ꯈꯜꯂꯕ ꯃꯇꯨꯡ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯥꯟꯅꯕꯤ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃꯨꯛ ꯊꯥꯖꯜꯂꯤ꯫ ꯂꯤꯌꯣꯅꯥ, ꯅꯪ ꯑꯩꯒꯤ ꯃꯇꯦꯡ ꯑꯝꯇ ꯄꯥꯡꯗꯕ ꯌꯥꯗ꯭ꯔꯦ꯫ ꯀꯩ ꯃꯇꯦꯡꯅꯣ ꯍꯦꯛꯇ ꯍꯥꯏꯌꯣ꯫ ꯃꯥꯒꯤ ꯑꯦꯄꯥꯔꯠꯃꯦꯟ ꯂꯩꯐꯝ ꯑꯃꯗ ꯈꯪꯗꯣꯛꯄꯤꯔꯛꯑꯣ꯫ ꯑꯗꯨꯗꯤ ꯑꯩꯗꯤ ꯀꯃꯥꯏ ꯍꯪꯗꯣꯏꯕ? ꯁꯨꯝ ꯋꯥꯔꯤ ꯁꯥꯕꯗ ꯑꯗꯨꯝ ꯍꯪꯖꯜꯂꯨ ꯄ꯭ꯂꯤꯖ꯫ ꯁꯤꯃꯇꯪꯗꯤ ꯑꯩꯒꯤ ꯍꯦꯜꯞ ꯇꯧꯕꯤꯌꯨ꯫ ꯍꯣꯏꯅꯦ, ꯑꯩ ꯌꯦꯡꯉꯒꯦ꯫ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯈꯪꯗꯦꯀꯣ꯫ ꯑꯗꯣ ꯅꯪ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯥ ꯄꯥꯝꯃꯤꯕꯣ? ꯀꯨꯏꯗꯤ ꯀꯨꯏꯔꯦꯍꯦ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯂꯣꯠꯂꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇ꯭ꯔꯦ ꯈꯜꯂꯕ꯭ꯔꯥ ꯀꯔꯤꯅꯣ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯄꯨꯝꯕꯒꯤ ꯋꯥꯔꯤ ꯑꯗꯨ ꯂꯤꯊꯣꯛꯂꯝꯃꯤ꯫ ꯂꯤꯌꯣꯅꯥ ꯃꯦꯁꯦꯖ ꯑꯗꯨ ꯁꯦꯟꯗꯤ ꯇꯧꯔꯒ ꯉꯥꯏꯍꯥꯛ ꯍꯜꯂꯛꯇꯕꯤ ꯂꯩꯈꯤ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯍꯥꯛꯁꯨ ꯈꯪꯉꯤ ꯃꯥꯕꯨ ꯇꯨꯀꯠꯆꯕ ꯁꯥꯎꯅꯤꯡꯕ ꯁꯣꯏꯗꯅ ꯐꯥꯎꯔꯝꯒꯅꯤ ꯍꯥꯏꯕ꯫ ꯃꯥꯅꯤ, ꯑꯣꯛꯇꯕꯤꯅꯤ ꯃꯥꯗꯤ꯫ ꯁꯥꯔꯝ ꯆꯠꯄꯤ ꯆꯩꯖꯁꯅꯨ ꯀꯅꯥ ꯑꯃꯅ ꯃꯆꯤꯟ ꯄꯦꯅ꯫ ꯂꯤꯌꯣꯅꯥ ꯀꯥꯏꯅꯊꯪꯗ ꯔꯤꯄ꯭ꯂꯥꯏ ꯑꯃ ꯄꯤꯔꯛꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛꯇꯨꯒꯤꯗꯤꯅꯦ ꯑꯩꯅ ꯐꯥꯎꯕ ꯉꯥꯛꯄꯤꯕ ꯉꯝꯃꯣꯏ꯫ ꯑꯗꯨꯕꯨ ꯀꯨꯏꯅ ꯇꯤꯟꯅꯔꯛꯄꯒꯤ ꯑꯔꯣꯏꯕ ꯑꯣꯏꯅꯅꯦ ꯅꯪꯒꯤ ꯃꯇꯦꯡꯁꯤꯃꯗꯤ ꯑꯩ ꯄꯥꯡꯂꯒꯦ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯦꯁꯦꯖ ꯑꯗꯨ ꯄꯥꯔꯒ ꯇꯨꯃꯤꯟꯅ ꯃꯃꯥꯏ ꯑꯗꯨ ꯅꯣꯟꯊꯗꯨꯅ ꯂꯩ꯫ ꯔꯟꯖꯅꯥꯁꯨ ꯄ꯭ꯔꯃꯣꯗꯥꯕꯨ ꯊꯤꯟꯗꯣꯛꯂꯨꯔꯒ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯆꯪꯉꯛꯏ꯫ ꯃꯤꯑꯣꯏꯕ ꯍꯥꯏꯕ ꯖꯤꯕꯁꯦ ꯃꯁꯥ ꯃꯁꯥꯒꯤꯗ ꯈꯜꯂꯦ ꯍꯥꯏꯕꯁꯦ ꯉꯁꯤꯗꯤ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯦ꯫ ꯃꯆꯥꯒꯤ ꯈꯛ ꯈꯟꯕ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯒꯤ ꯃꯥꯡꯈꯤꯕ ꯏꯖꯠꯇꯨꯗꯤ ꯀꯔꯤꯁꯨ ꯈꯟꯗꯦꯅꯦ ꯃꯁꯦ꯫ ꯏꯃꯥ, ꯅꯨꯃꯤꯠꯇꯨꯗ ꯗꯥ ꯅꯣꯡꯁꯥꯕꯅ ꯑꯩꯒꯤ ꯏꯁꯥ ꯁꯣꯛꯈꯤꯕ ꯂꯩꯇꯦ꯫ ꯑꯗꯨꯒ ꯑꯩꯅꯁꯨ꯫ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯥꯗ ꯍꯧꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯂꯩꯔꯛꯏ꯫ ꯅꯣꯡꯁꯥꯕ ꯍꯣꯏꯗ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯂꯩꯔꯛꯄ ꯍꯞꯇꯥꯃꯨꯛ ꯍꯥꯏꯔꯛꯂꯦ꯫ ꯃꯤꯄꯨꯝ ꯈꯨꯗꯤꯡꯅ ꯌꯥꯅꯕ ꯊꯕꯛ ꯇꯧꯔꯤ ꯁ꯭ꯌꯥꯝꯄꯤꯀꯥ꯫ ꯑꯗꯨꯕꯨ ꯅꯣꯡꯁꯥꯕꯅꯗꯤ ꯊꯥꯖꯗꯕꯒꯤ ꯃꯤꯠꯌꯦꯡ ꯑꯗꯨꯃꯛ ꯌꯦꯡꯂꯤ꯫ ꯑꯔꯥꯏꯕ ꯅꯠꯇꯦ ꯊꯕꯛ ꯑꯁꯤ ꯄꯥꯡꯊꯣꯛꯄ ꯇꯧꯕ ꯍꯥꯏꯕ ꯑꯁꯤ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯨꯟꯅ ꯈꯪꯏ꯫ ꯑꯁꯨꯛ ꯏꯀꯥꯏ ꯈꯪꯗ꯭ꯔꯕꯅ ꯀꯔꯤꯒꯤ ꯅꯨꯡꯁꯤꯔꯨꯕ ꯃꯍꯥꯛꯀꯤ ꯑꯣꯏꯅꯤꯡꯂꯨꯕ? ꯅꯣꯡꯁꯥꯕꯅ ꯆꯥꯛ ꯆꯥꯔꯤꯉꯩ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯇꯦꯕꯜꯗ ꯊꯝꯒꯦ ꯇꯧꯕꯗ ꯁꯣꯏꯕꯗꯒꯤ ꯅꯣꯡꯁꯥꯕꯗ ꯍꯩꯖꯤꯜꯂꯤ꯫ ꯁꯣꯔꯤ,
ꯑꯩ ꯁꯣꯏꯈ꯭ꯔꯦ ꯅꯣꯡꯁꯥꯕꯅ ꯏꯁꯤꯡ ꯒ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯐꯖꯅ ꯊꯝꯕ ꯉꯝꯗꯦ ꯑꯗꯨꯒ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯅꯤ ꯀꯥꯏꯅ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯆꯣꯠꯂꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨ ꯍꯣꯡꯅꯅꯕ ꯆꯠꯈꯤ ꯀꯥꯎꯔꯝꯃꯤꯕ ꯅꯨꯄꯥ ꯃꯥꯒꯤ ꯐꯣꯟ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯄꯗꯨꯗ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯤ ꯆꯪꯉꯛꯄ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯗꯨꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯉꯤ ꯐꯣꯟ ꯑꯗꯨꯒꯤ ꯁ꯭ꯀ꯭ꯔꯤꯟꯗ ꯊꯥꯔꯤ ꯕꯦꯕ ꯀꯣꯂꯤꯡ ꯍꯤꯌꯥꯏꯁꯅꯥ ꯑꯣꯏꯔꯝꯅꯤ ꯍꯥꯏꯕ ꯈꯪꯕꯅ ꯇꯥꯞ ꯑꯣꯈꯠꯂꯤ ꯃꯥꯏꯀꯩ ꯑꯃꯗꯒꯤ ꯍꯦꯜꯂꯣ ꯗꯗꯥ ꯅꯣꯏ ꯗꯗꯥꯗꯣ ꯊꯕꯛ ꯌꯥꯝ ꯀꯟꯅ ꯆꯤꯜꯂꯤ ꯍꯣꯔꯦꯟ ꯀꯣꯟꯅ ꯇꯧꯔꯛꯑꯒꯦꯀꯣ ꯀꯅꯥꯅꯣ ꯐꯣꯟ ꯄꯥꯏꯔꯛꯏꯁꯤꯕꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯉꯒ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯊꯕꯛ ꯆꯠꯂꯤ ꯍꯥꯏꯗꯤ ꯀꯣꯛ ꯊꯝꯃꯣꯗꯅ ꯇꯧꯔꯛꯏꯕ ꯑꯩꯁꯦ ꯀꯅꯥꯅꯣꯗꯤ ꯈꯪꯕꯤꯕ꯭ꯔꯣ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯆꯦꯜꯂꯦ ꯍꯥꯏꯕꯗꯨꯔꯣ ꯂꯧꯕꯤꯅꯤ ꯂꯧꯕꯤꯔꯣꯏ ꯍꯥꯏꯁꯨ ꯈꯪꯗꯦ ꯍꯧꯖꯤꯛ ꯃꯇꯝꯒꯤ ꯅꯨꯄꯥꯗꯕꯨ ꯑꯗꯨꯛ ꯊꯥꯖꯕ ꯊꯝꯃꯤꯗꯨꯕꯨ ꯅꯣꯏ ꯗꯗꯥ ꯍꯧꯖꯤꯛꯇꯤ ꯑꯩꯒ ꯑꯃꯨꯛ ꯂꯩꯔꯦ ꯑꯁꯤ ꯍꯥꯏꯗꯨꯅ ꯐꯣꯟ ꯑꯗꯨ ꯄꯠ ꯀꯛꯊꯠꯂꯤ ꯅꯨꯄꯥ ꯃꯥꯅ ꯄꯥꯏꯔꯝꯕꯒꯤ ꯂꯣꯛ ꯍꯥꯡꯉꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯀꯣꯜ ꯂꯥꯛꯑꯝꯃꯤ ꯍꯥꯏꯕ ꯈꯪꯗꯅꯕ ꯗꯤꯂꯤꯠ ꯇꯧꯗꯨꯅ ꯂꯣꯛ ꯇꯧꯗꯨꯅ ꯊꯝꯕꯒ ꯅꯣꯡꯁꯥꯕ ꯆꯪꯉꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯆꯥꯅ ꯊꯛꯅꯕꯁꯤꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯞꯆꯜꯂꯤꯅꯣ ꯅꯣꯡꯁꯥꯕ ꯑꯩꯁꯨ ꯃꯤꯅꯦ ꯑꯗꯨꯁꯨ ꯅꯨꯄꯤ ꯑꯗꯨꯛ ꯆꯥꯎꯈꯠꯇꯕ ꯋꯥꯈꯜꯗꯣ ꯑꯗꯨ ꯈꯜꯂꯤꯗꯣ ꯀꯩꯒꯤꯅꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯀꯤꯆꯟꯗꯒꯤ ꯊꯣꯛꯈꯤ ꯑꯗꯨꯒ ꯅꯣꯛꯐꯦꯠ ꯇꯧꯏ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯅꯣꯡꯁꯥꯕ ꯃꯥꯏꯊꯣꯡ ꯑꯗꯨꯃꯛ ꯏꯃꯛ ꯃꯛꯁꯜꯂꯤ ꯁꯥꯎꯔꯝꯃꯅꯤ ꯍꯥꯏꯕ ꯁ꯭ꯌꯥꯝꯄꯤꯀꯥ ꯈꯪꯉꯤ ꯊꯕꯛ ꯂꯣꯏꯁꯤꯜꯂꯒ ꯃꯥꯒꯤꯅꯤ ꯍꯥꯏꯕ ꯁꯤꯟꯕꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯉꯛꯏ ꯅꯣꯡꯁꯥꯕ ꯂꯩꯔꯝꯕ ꯑꯗꯨꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯅ ꯂꯥꯎ ꯏꯃꯥ ꯅꯨꯄꯤꯒꯤ ꯀꯥꯁꯤꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯅꯌꯨꯝ ꯅꯠꯇꯦ ꯅꯪꯅ ꯑꯩꯒꯤ ꯐꯣꯟ ꯄꯥꯏꯔꯒ ꯀꯔꯤ ꯍꯥꯏꯔꯣꯏ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯪ ꯐꯣꯟ ꯄꯥꯏꯗꯣꯏꯕ ꯑꯣꯏꯗꯕꯗꯣ ꯉꯥꯡꯅꯨꯅꯦ ꯅꯪꯅ ꯅꯠꯇ꯭ꯔꯗꯤ ꯀꯅꯥꯅ ꯑꯣꯏꯗꯣꯏꯅꯣ ꯌꯥꯝ ꯊꯨꯅ ꯅꯪ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯌꯨ ꯑꯁꯤ ꯍꯥꯏꯗꯨꯅ ꯍꯤꯌꯥꯏꯁꯅꯥꯒꯤ ꯅꯝꯕꯔ ꯑꯗꯨꯗ ꯀꯣꯜ ꯇꯧꯏ ꯄꯥꯏꯔꯛꯄꯒ ꯁꯥꯎꯔꯞꯅ ꯍꯥꯏꯔꯛꯏ ꯅꯄꯥ ꯇꯧꯕꯩ ꯐꯣꯟ ꯇꯧꯔꯛꯏꯔꯣ ꯅꯪꯒꯤ ꯁꯥꯏꯠ ꯆꯤꯛ ꯃꯌꯥꯝꯗꯨꯗ ꯇꯧꯔꯨꯆꯣ ꯑꯩꯉꯣꯟꯗꯅꯦ ꯗꯤꯁꯇꯔꯕ ꯇꯧꯔꯛꯀꯅꯨ ꯕꯦꯕ ꯅꯪꯉꯣꯟꯗ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯍꯥꯏꯔꯛꯄ ꯅꯨꯄꯤꯗꯣ ꯑꯩ ꯄꯥꯏꯍꯜꯂꯒꯦ ꯁꯦ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯁ꯭ꯌꯥꯝꯄꯤꯀꯥ ꯁꯥꯎꯅ ꯃꯃꯤꯠ ꯉꯥꯡꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣ ꯂꯥꯟꯁꯨ ꯂꯥꯟꯗꯅ ꯀꯃꯥꯏꯅ ꯂꯥꯜꯂꯦ ꯍꯥꯏꯗꯣꯏꯅꯣ ꯍꯤꯌꯥꯏꯁꯅꯥꯅ ꯗꯗꯥ ꯀꯅꯥꯅꯣ ꯅꯪꯅ ꯄꯥꯏꯍꯜꯂꯛꯏꯗꯣ ꯅꯍꯥꯟ ꯐꯣꯟ ꯄꯥꯏꯔꯛꯄ ꯅꯨꯄꯤꯗꯨꯒꯤ ꯃꯈꯣꯟꯁꯨ ꯃꯥꯟꯅꯔꯦ ꯅꯪ ꯅꯨꯄꯤ ꯀꯌꯥꯝ ꯂꯣꯏꯅꯩ ꯌꯥꯔꯦ ꯅꯪ ꯊꯝꯃꯨꯀꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯈꯤ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯁ꯭ꯌꯥꯝꯄꯤꯀꯥꯗ ꯌꯦꯡꯉꯝꯂꯒ ꯊꯣꯛꯈꯤ ꯍꯧꯖꯤꯛꯇꯗ ꯁꯣꯔ ꯑꯁꯥꯡꯕ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯐꯃꯨꯡ ꯑꯗꯨꯗ ꯒꯤꯠ ꯂꯥꯎꯅ ꯐꯝꯊꯩ ꯅꯨꯃꯤꯠ ꯈꯔꯅꯤꯃꯨꯛ ꯍꯧꯈ꯭ꯔꯦ ꯅꯣꯡꯁꯥꯕ ꯏꯆꯨꯝ ꯆꯨꯝꯅ ꯑꯔꯥꯟꯕ ꯑꯗꯨꯃꯛ ꯇꯥꯔꯤ ꯍꯤꯌꯥꯏꯁꯅꯥꯁꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯑꯗꯨꯃꯛ ꯌꯥꯗ꯭ꯔꯦ ꯅꯨꯃꯤꯠꯇꯨ ꯅꯣꯡꯁꯥꯕ ꯃꯌꯨꯝ ꯃꯊꯛ ꯏꯊꯪ ꯊꯪꯕ ꯐ꯭ꯂꯣꯔ ꯑꯗꯨ ꯁꯥꯠ ꯍꯩꯕꯒꯤ ꯊꯕꯛꯁꯨ ꯌꯥꯝꯅ ꯆꯤꯜꯂꯝꯃꯤ ꯃꯤꯁꯇ꯭ꯔꯤꯁꯤꯡꯗꯨꯒꯤ ꯆꯥꯅ ꯊꯛꯅꯕ ꯆꯥꯛꯆꯥꯎ ꯑꯃꯁꯨ ꯁꯤꯜꯂꯝꯃꯤ ꯆꯥꯛ ꯇꯧꯔꯕꯗꯤ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯇꯧꯕ ꯍꯥꯏꯕꯁꯤ ꯃꯍꯧꯁꯥꯅꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅꯗꯤ ꯑꯃꯠꯇ ꯉꯥꯎꯍꯟꯕ ꯅꯠꯇꯦ ꯁ꯭ꯌꯥꯝꯄꯤꯀꯥꯅ ꯆꯥꯛꯈꯨꯝꯗ ꯂꯩꯔꯤꯉꯩ ꯄ꯭ꯔꯃꯣꯗꯥ ꯆꯪꯉꯛꯇꯨꯅ ꯍꯥꯏꯔꯛꯏ ꯉꯁꯤꯒꯤꯅꯦ ꯑꯁꯤꯒꯨꯝꯕ ꯇꯟꯖꯥꯁꯤ ꯃꯥꯡꯍꯟꯕ ꯌꯥꯕ ꯅꯠꯇꯦ ꯉꯁꯤ ꯍꯦꯛ ꯂꯥꯟꯊꯣꯛꯈꯤꯕꯗ ꯅꯪꯒꯤ ꯑꯣꯏꯕ ꯍꯥꯏꯕꯗꯨꯗꯤꯅꯦ ꯃꯪꯂꯥꯟ ꯑꯗꯨꯃꯛ ꯑꯣꯏꯈ꯭ꯔꯗꯕꯅꯤ ꯍꯣꯏ ꯑꯩ ꯄꯨꯝꯅꯃꯛ ꯐꯅꯕ ꯁꯤꯜꯂꯒꯦ ꯄ꯭ꯔꯃꯣꯗꯥꯁꯨ ꯑꯗꯨꯃꯛ ꯊꯣꯛꯈꯤ ꯑꯁꯨꯝꯅ ꯃꯌꯥꯝꯗꯨ ꯆꯥꯛ ꯆꯥꯕ ꯇꯣꯛꯅꯕꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯔꯤꯉꯩ ꯑꯗꯨꯗ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯌꯥꯝꯗꯨꯅ ꯊꯛꯅꯅꯕ ꯍꯩ ꯃꯍꯤ ꯄꯨꯊꯣꯛꯇꯨꯅ ꯊꯣꯛꯂꯛꯏ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨꯗ ꯑꯃꯃꯝ ꯄꯤ ꯅꯣꯡꯁꯥꯕꯗ ꯄꯤꯕꯗ ꯃꯁꯥꯅ ꯑꯣꯏꯅ ꯑꯃ ꯂꯧꯗꯨꯅ ꯊꯛꯏ ꯃꯥꯏꯀꯩ ꯑꯃꯗ ꯆꯠꯈꯤ ꯑꯗꯨꯕꯨ ꯅꯨꯄꯤ ꯃꯥꯗꯤ ꯅꯣꯛꯇꯨꯅ ꯂꯩꯍꯧꯏ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯄꯤꯕ ꯂꯣꯏꯔꯝꯂꯒ ꯅꯣꯡꯁꯥꯕ ꯊꯤꯔꯛꯏ ꯇꯥꯟꯖꯥ ꯆꯥꯅ ꯃꯥꯒꯤ ꯀꯥꯗ ꯐꯃꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯅ ꯍꯤꯞꯇꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯎꯕꯗ ꯁ꯭ꯌꯥꯝꯄꯤꯀꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯑꯗꯨꯒ ꯀꯥꯒꯤ ꯊꯣꯡ ꯑꯗꯨꯁꯨ ꯂꯣꯟꯁꯤꯟꯈꯤ ꯃꯊꯪꯒꯤ ꯑꯌꯨꯛꯇ ꯅꯣꯡꯁꯥꯕ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯅꯥꯛꯇ ꯁ꯭ꯌꯥꯝꯄꯤꯀꯥ ꯇꯨꯝꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨꯗ ꯐꯃꯨꯡꯗꯒꯤ ꯐꯨꯛ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯇꯨꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯈꯨꯠ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯈꯥꯗ ꯆꯤꯡꯊꯩ ꯍꯩ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯧꯉꯝꯕꯤ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯅꯣ ꯁ꯭ꯌꯥꯝꯄꯤꯀꯥꯁꯨ ꯀꯞꯁꯤꯟꯅꯩ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯄꯥꯟꯗꯒꯤ ꯄ꯭ꯔꯃꯣꯗꯥꯅ ꯊꯣꯡ ꯊꯤꯟꯗꯨꯅ ꯇꯣꯟꯗꯣꯟꯕ ꯊꯣꯡ ꯍꯥꯡꯉꯣꯁꯦ ꯊꯣꯡꯁꯦ ꯑꯃꯨꯛꯇ ꯍꯥꯡꯉꯨꯅꯦꯍꯦ ꯅꯣꯡꯁꯥꯕ ꯁꯥꯎꯅ ꯁ꯭ꯌꯥꯝꯄꯤꯀꯥꯗ ꯌꯦꯡꯂꯝꯂꯒ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯤ ꯄ꯭ꯔꯃꯣꯗꯥꯁꯨ ꯑꯇꯩ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏ ꯂꯣꯏꯅ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ ꯄ꯭ꯔꯃꯣꯗꯥꯅ ꯁ꯭ꯌꯥꯝꯄꯤꯀꯥꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦꯅꯦꯍꯦ ꯐꯣꯟꯁꯨ ꯄꯥꯏꯈꯤꯗꯦ ꯁ꯭ꯌꯥꯝꯄꯤꯀꯥ ꯀꯞꯂꯤ ꯃꯃꯥ ꯁ꯭ꯌꯥꯝꯄꯤꯀꯥ ꯑꯁꯪꯕ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯂꯒ ꯃꯃꯥꯗ ꯍꯥꯏꯔꯛꯏ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯥ ꯔꯟꯖꯅꯥꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯃꯗꯨꯗꯒꯤ ꯃꯥ ꯃꯁꯥ ꯂꯥꯟꯗꯦ ꯍꯥꯏꯅ ꯏꯃꯨꯡꯒꯤ ꯃꯤ ꯈꯨꯗꯤꯡꯃꯛꯇ ꯐꯅꯌꯥꯝꯅ ꯍꯥꯏꯖꯩ ꯑꯗꯨꯒ ꯑꯩꯅ ꯈꯪꯗꯕ ꯑꯃ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯍꯤꯌꯥꯏꯁꯅꯥꯗ ꯐꯣꯇꯣꯗꯣ ꯀꯅꯥꯅ ꯊꯥꯔꯤꯕ ꯍꯥꯏꯕ ꯑꯗꯨ ꯈꯛꯇꯅꯤ
ꯍꯣ ꯄ꯭ꯔꯃꯣꯗꯥꯅ ꯑꯣꯏꯔꯤꯅꯤꯗꯅ ꯃꯤꯀꯨꯞꯇꯨꯗ ꯑꯩꯅ ꯈꯟꯈꯤ ꯑꯩꯅ ꯃꯥꯏ ꯄꯥꯛꯂꯦ ꯑꯩꯅ ꯉꯝꯂꯦ ꯑꯗꯨꯕꯨ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯅ ꯃꯥꯏꯊꯤꯕ ꯉꯝꯕ ꯃꯤꯀꯨꯞꯅꯤ ꯍꯥꯏꯕꯗꯤ ꯍꯧꯖꯤꯛꯇꯗ ꯃꯌꯦꯛ ꯁꯦꯡꯂꯤ ꯏꯃꯥ ꯃꯥꯒꯤ ꯂꯩꯐꯝ ꯈꯪꯂꯦ ꯑꯗꯨꯕꯨ ꯃꯐꯝꯗꯨꯒꯤ ꯀꯔꯝꯕ ꯖꯒꯥꯗ ꯂꯩꯕꯅꯣ ꯍꯥꯏꯕꯗꯤ ꯈꯪꯗ꯭ꯔꯤ ꯃꯥꯅ ꯉꯥꯛꯄꯤꯕ ꯉꯥꯛꯄꯤꯗꯕ ꯑꯩ ꯂꯥꯟꯈ꯭ꯔꯦ ꯍꯥꯏꯕꯁꯤꯃꯇꯪꯗꯤ ꯍꯥꯏꯔꯨꯒꯦ ꯅꯪꯅ ꯂꯝꯁꯥꯡ ꯆꯠꯈꯤꯕ ꯍꯥꯏꯗꯣ ꯏꯃꯥ ꯋꯥꯈꯜꯁꯦ ꯏꯪꯅ ꯂꯩꯍꯧꯔꯣꯏ ꯑꯗꯨꯅꯅꯦ ꯏꯃꯥꯒ ꯆꯠꯁꯤ ꯏꯃꯥꯁꯨ ꯍꯥꯏꯖꯒꯦ ꯏꯆꯥꯅꯤ ꯀꯩꯅꯣ ꯁ꯭ꯌꯥꯝꯄꯤꯀꯥ ꯃꯃꯥꯗ ꯃꯨꯟꯅ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯏ ꯁꯦꯂꯥꯏꯕꯤ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯑꯗꯨ ꯑꯇꯩ ꯁ꯭ꯇꯥꯐ ꯃꯦꯝꯕꯔꯁꯤꯡ ꯑꯗꯨꯅ ꯃꯨꯅ ꯃꯨꯅ ꯌꯦꯡꯅꯔꯛꯏ ꯑꯗꯨꯕꯨ ꯃꯥ ꯀꯔꯤꯁꯨ ꯊꯧꯁꯥꯗ ꯃꯥꯒꯤ ꯀꯦꯕꯤꯟ ꯇꯝꯅ ꯂꯥꯛꯏ ꯅꯔꯁ ꯑꯅꯤꯈꯛ ꯃꯅꯤꯡꯗ ꯋꯥꯔꯤ ꯁꯥꯅꯍꯧꯏ ꯃꯁꯛ ꯑꯁꯤꯒ ꯊꯣꯛꯂꯤꯕ ꯊꯕꯛꯁꯤꯒꯅꯦ ꯑꯣꯟꯊꯣꯛꯅ ꯆꯥꯟꯅꯈꯤꯗ꯭ꯔꯦꯍꯦ ꯑꯃꯅ ꯑꯃꯨꯛ ꯍꯣ ꯇꯨꯃꯤꯟꯅ ꯂꯩꯌꯣ ꯋꯥꯔꯤ ꯈꯪꯗꯅ ꯋꯥ ꯌꯥꯝ ꯉꯥꯡꯂꯨꯕ ꯌꯥꯕ ꯅꯠꯇꯦ ꯍꯣꯔꯦꯟ ꯀꯟꯐꯔꯦꯟꯁꯇꯅꯦ ꯑꯆꯨꯝꯕ ꯂꯣꯏꯅ ꯈꯪꯂꯅꯤ ꯀꯅꯥꯅ ꯂꯥꯟꯕ ꯀꯅꯥꯅ ꯆꯨꯝꯕ ꯍꯥꯏꯗꯣ ꯑꯃꯨꯛꯅꯦ ꯏꯆꯣꯞ ꯆꯣꯞꯅꯅꯤ ꯍꯦꯔꯥ ꯑꯩꯅ ꯍꯥꯏꯗꯤ ꯃꯥꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯝꯅꯤ ꯍꯥꯏꯗꯤ ꯊꯥꯖꯗꯦ ꯍꯥꯏꯕꯅꯤ ꯅꯪꯅ ꯃꯔꯣꯜ ꯑꯃ ꯑꯁꯨꯝꯅ ꯄꯨꯡꯈꯥꯏꯃꯨꯛ ꯂꯩꯔꯒ ꯀꯟꯐꯔꯦꯟꯁ ꯔꯨꯝꯗ ꯂꯣꯏꯅꯃꯛ ꯄꯨꯜꯂꯔꯦ ꯅꯥꯀꯟ ꯑꯅꯤꯃꯛꯇ ꯋꯥ ꯍꯪꯉꯤ ꯃꯈꯣꯏꯅ ꯃꯔꯅꯥꯏ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯉꯥꯡꯂꯤꯕꯁꯤꯡ ꯑꯗꯨ ꯁꯤꯜꯍꯩꯕꯤꯅ ꯑꯗꯨꯃꯛ ꯇꯨꯃꯤꯟꯅ ꯇꯥꯔꯤ ꯀꯣꯟꯅ ꯊꯪꯗ ꯃꯉꯣꯟꯗ ꯍꯪꯂꯛꯄꯗꯨꯗ ꯄꯦꯟ ꯗ꯭ꯔꯥꯏꯚ ꯑꯃ ꯇꯦꯕꯜ ꯃꯊꯛꯇꯨꯗ ꯊꯝꯃꯛꯏ ꯃꯌꯥꯝꯅ ꯀꯝꯄ꯭ꯌꯨꯇꯔꯗ ꯍꯥꯞꯆꯤꯟꯕ ꯑꯗꯨꯗ ꯁ꯭ꯀ꯭ꯔꯤꯟꯅꯗ ꯀꯥꯞꯊꯣꯔꯛꯏ ꯅꯔꯁ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯑꯗꯨꯅ ꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯁꯥꯕꯗꯒꯤ ꯈꯨꯄꯥꯛꯅ ꯊꯥꯈꯤꯕ ꯑꯗꯨꯐꯥꯎꯒꯤ ꯚꯤꯗꯤꯑꯣꯅꯤ ꯃꯌꯦꯛ ꯁꯦꯡꯅ ꯌꯥꯎꯔꯝꯃꯤ ꯃꯌꯥꯝꯗꯨ ꯅꯔꯁ ꯅꯨꯄꯤ ꯑꯍꯨꯝ ꯑꯗꯨꯗ ꯂꯣꯏꯅ ꯌꯦꯡꯅꯔꯛꯏ ꯑꯆꯨꯝꯕ ꯈꯪꯈ꯭ꯔꯕꯅꯤನ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯃꯥꯏ ꯅꯣꯟꯊꯗꯨꯅ ꯂꯩ ꯍꯦꯠ ꯃꯌꯥꯝ ꯃꯔꯛꯇꯨꯗꯒꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯒꯤ ꯃꯤꯁꯇꯦꯛꯁꯤꯒꯤꯗꯃꯛꯇ ꯗꯥꯛꯇꯔ ꯁꯤꯜꯍꯩꯕꯤꯗ ꯑꯦꯄꯣꯂꯣꯖꯥꯏꯁ ꯇꯧꯒꯗꯕꯅꯤ ꯑꯗꯨꯒ ꯅꯈꯣꯏ ꯅꯁꯥ ꯅꯁꯥꯒꯤ ꯅꯊꯧꯗꯒꯤ 1 ꯋꯤꯛ ꯑꯦꯛꯁꯄꯦꯜ ꯇꯧꯔꯕꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯃꯤꯋꯥ ꯉꯥꯡꯅꯔꯨꯕꯤ ꯑꯍꯨꯝ ꯑꯗꯨ ꯃꯃꯥꯏ ꯃꯃꯤꯠ ꯉꯥꯡꯁꯤꯟꯅ ꯇꯨꯃꯤꯟꯅ ꯂꯩ ꯁꯤꯜꯍꯩꯕꯤꯗꯤ ꯁꯛꯐꯝ ꯍꯣꯡꯅ ꯐꯝꯗꯨꯅ ꯑꯃꯨꯛ ꯂꯩ ꯀꯣꯂꯦꯖꯇꯒꯤ ꯍꯜꯂꯛꯄꯒꯤ ꯂꯝꯕꯤꯗ ꯂꯟꯊꯣꯏ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯏꯟꯅꯔꯛꯄꯒꯨꯝ ꯐꯥꯎꯕꯗꯨꯗ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯅꯤꯡ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯕꯗꯁꯨ ꯂꯥꯞꯅ ꯑꯃꯨꯕ ꯉꯥꯛꯇ ꯁꯦꯠꯄ ꯃꯃꯤ ꯃꯃꯤꯠ ꯀꯨꯞꯁꯤꯟꯕ ꯅꯨꯄꯥ ꯑꯃ ꯆꯠꯂꯝꯕꯗꯨꯗ ꯄꯥꯈꯠꯄꯣꯏ ꯀꯔꯤꯋꯣꯏ ꯈꯣꯡꯊꯥꯡ ꯑꯗꯨ ꯑꯃꯨꯛ ꯀꯥ ꯍꯦꯟꯅ ꯀꯟꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ ꯃꯥꯅ ꯈꯣꯡꯊꯥꯡ ꯑꯗꯨ ꯊꯨꯖꯜꯂꯤꯕ ꯃꯇꯤꯛ ꯅꯨꯄꯥ ꯑꯗꯨꯁꯨ ꯊꯨꯅ ꯊꯥꯡꯗꯨꯅ ꯏꯟꯅꯔꯛꯏ ꯂꯩꯔꯤꯛ ꯍꯩꯖꯤꯟꯕ ꯑꯗꯨꯗ ꯎꯍꯧꯗ꯭ꯔꯗꯨꯅ ꯃꯤ ꯑꯃꯗ ꯃꯃꯥꯏ ꯑꯗꯨ ꯌꯦꯠꯁꯤꯜꯂꯤ ꯂꯟꯊꯣꯏ ꯄꯥꯈꯠꯅ ꯌꯦꯡꯈꯠꯂꯛꯄꯗ ꯂꯣꯏꯖꯤꯡ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ ꯑꯃꯨꯛ ꯃꯅꯤꯡꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯇꯨꯡꯗ ꯏꯟꯅꯔꯛꯑꯝꯕ ꯅꯨꯄꯥ ꯑꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯂꯟꯊꯣꯏ ꯄꯥꯈꯠꯄ ꯍꯦꯟꯃꯟꯕꯅ ꯁꯣꯔ ꯑꯗꯨꯁꯨ ꯐꯨꯟꯒꯠꯂꯦ ꯂꯣꯏꯖꯤꯡꯅ ꯇꯞꯅ ꯍꯪꯂꯛꯏ ꯀꯩꯗꯧꯔꯦ ꯏꯐꯤꯡ ꯐꯤꯡꯉꯤꯗꯤ ꯂꯟꯊꯣꯏ ꯄꯥꯈꯠꯅ ꯍꯧꯖꯤꯛ ꯑꯩ ꯇꯨꯡꯗ ꯂꯣꯏꯖꯤꯡ ꯀꯅꯥ ꯂꯩ ꯍꯥꯏꯅ ꯌꯦꯡꯉꯤ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯕꯗꯨꯗ ꯇꯞꯅ ꯍꯥꯏꯔꯛꯏ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦꯗ ꯅꯪꯒꯤ ꯋꯥꯈꯜꯅ ꯑꯣꯏꯔꯤꯅꯤ ꯂꯟꯊꯣꯏ ꯇꯞꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛꯀꯤꯗꯨꯕꯣ ꯂꯣꯏꯖꯤꯡꯅ ꯑꯃꯨꯛ ꯑꯩ ꯊꯣꯡꯒꯥꯜ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯃꯒꯦ ꯂꯥꯛꯑꯣ ꯗꯗꯥ ꯗꯥꯛꯇꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯀꯩꯗꯧꯔꯝꯃꯤꯅꯣ ꯀꯩꯐꯥ ꯍꯣꯏꯗ ꯂꯥꯛꯄꯅꯦ ꯁꯤꯗ ꯍꯣꯁꯄꯤꯇꯥꯜꯒꯤ ꯇ꯭ꯔꯁꯇꯤ ꯑꯃ ꯂꯩꯕ ꯅꯣꯏ ꯑꯁꯣꯝꯔꯣꯝꯁꯤꯗꯁꯨ ꯁꯨꯝ ꯆꯪꯉꯛꯑꯝꯕꯅꯤꯗ ꯒꯥꯔꯤꯗꯤ ꯉꯁꯥꯏꯗꯣ ꯊꯧꯖꯤꯟꯕ ꯌꯥꯗꯗꯅ ꯂꯩꯔꯛ ꯃꯆꯤꯟꯗ ꯈꯥꯝꯃꯝꯃꯒ ꯈꯣꯡꯅ ꯆꯪꯉꯛꯑꯕ ꯑꯣ ꯑꯅꯤꯗꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯑꯃꯨꯛ ꯂꯩꯅꯩ ꯂꯣꯏꯖꯤꯡꯅ ꯑꯗꯣ ꯑꯩ ꯋꯥ ꯑꯝꯇ ꯗꯗꯥ ꯗꯥꯛꯇꯔꯅ ꯍꯥꯏꯔꯛꯀꯗꯕ ꯋꯥꯗꯣ ꯄꯥꯈꯠꯀꯅꯣ ꯑꯩ ꯅꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯌꯦꯜꯂꯛꯑꯔꯣꯏ ꯂꯟꯊꯣꯏ ꯂꯣꯏꯖꯤꯡꯗ ꯈꯪꯉꯤ ꯌꯦꯡꯂꯛꯏ ꯑꯅꯤ ꯑꯗꯣ ꯑꯃꯨꯛ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯂꯩꯅꯩ ꯊꯣꯡꯒꯥꯟ ꯐꯥꯎꯕ ꯊꯤꯟꯕꯤꯔꯝꯂꯦ ꯑꯗꯨꯒ ꯂꯣꯏꯖꯤꯡ ꯑꯃꯨꯛ ꯊꯣꯛꯂꯛꯂꯦ ꯇꯁꯦꯡꯅ ꯃꯥꯅ ꯍꯥꯏꯈ꯭ꯔꯤꯕꯗꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯦ ꯍꯥꯏꯔꯒꯅ ꯉꯥꯏꯍꯥꯛꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯗꯨꯅ ꯍꯥꯏꯈ꯭ꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯈꯪꯗꯦ ꯃꯍꯥꯛ ꯈꯛꯇꯅ ꯈꯪꯒꯅꯤ ꯒꯥꯔꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯥꯈꯠꯇꯨꯅ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯍꯜꯂꯛꯂꯤ ꯉꯁꯤꯁꯨ ꯃꯆꯥꯒꯤ ꯏꯁꯨꯛ ꯁꯨꯛꯊꯔꯕ ꯃꯥꯏꯊꯣꯡ ꯑꯗꯨ ꯎꯕꯗ ꯂꯂꯤꯇꯥ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯃꯣꯃꯣꯟꯇ ꯅꯣꯛꯆꯕ ꯏꯉꯥꯎꯗ ꯉꯥꯎꯅ ꯂꯩꯖꯕ ꯃꯆꯥꯅ ꯍꯟꯗꯛ ꯍꯣꯡꯂꯛꯂꯤꯕ ꯃꯇꯧ ꯑꯁꯤ ꯃꯃꯥ ꯑꯣꯏꯕꯤ ꯃꯍꯥꯛꯅ ꯇꯁꯦꯡꯅ ꯄꯥꯝꯂꯝꯗꯦ ꯗꯨꯀꯥꯟꯒꯤ ꯍꯤꯁꯥꯞ ꯍꯣꯠꯇꯨꯅ ꯂꯩꯔꯝꯕ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯔꯤꯅꯣ ꯃꯃꯥ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯍꯣ ꯅꯆꯥꯅꯨꯄꯥꯁꯤꯒꯤ ꯋꯥꯅꯤꯗꯅ ꯃꯁꯛ ꯑꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯃꯌꯥꯗ ꯍꯤꯒꯠꯇꯅ ꯂꯩꯕ ꯃꯥꯅ ꯏꯃꯪꯗ ꯃꯪꯗꯅ ꯑꯁꯦ ꯗꯤꯄ꯭ꯔꯦꯁꯟ ꯍꯥꯏꯗꯣ ꯅꯥꯔꯝꯗꯣꯏ ꯑꯣꯏꯖꯥꯠꯂꯥ ꯀꯔꯥꯏꯗꯩ ꯋꯥꯅꯣ ꯇꯥꯅꯤꯡꯗꯦ ꯃꯃꯥ ꯑꯁ꯭ꯋꯥꯏꯋꯥꯏꯗ ꯉꯥꯏꯍꯥꯛꯇ ꯂꯩꯔꯨꯆꯣ ꯍꯤꯁꯥꯞꯁꯦ ꯂꯣꯏꯅ ꯁꯣꯏꯗꯧꯔꯦ
ꯍꯣ ꯄꯥꯛꯁꯤꯁꯦ ꯁꯨꯝ ꯀꯣꯟꯗꯅ ꯂꯩꯕꯤꯔꯣ ꯃꯣꯏ ꯕꯕꯥꯗꯤ ꯅꯆꯥꯒꯤꯅꯦ ꯅꯁꯨꯒꯤ ꯀꯔꯤꯃꯇ ꯈꯜꯂꯨꯔꯅꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯥꯎꯅ ꯑꯃꯨꯛ ꯊꯣꯛꯈꯤ ꯃꯆꯥꯅꯨꯄꯥ ꯑꯍꯟꯒꯤ ꯃꯅꯥꯛꯇ ꯑꯃꯨꯛ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯥꯏꯔꯛꯏ ꯑꯆꯧꯕ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤꯗꯅ ꯂꯨꯍꯣꯡꯕꯒꯤ ꯋꯥ ꯑꯣꯏꯗꯤ ꯀꯣꯟꯅ ꯈꯟꯅꯁꯤꯀꯣ ꯑꯗꯨ ꯅꯠꯇꯦꯅꯦꯍꯦ ꯅꯅꯥꯎ ꯅꯨꯄꯥꯁꯤꯒꯤ ꯋꯥꯅꯤ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯇꯧꯔꯤꯁꯤꯅꯤꯗꯅ ꯃꯁꯛ ꯃꯁꯥꯒꯁꯦ ꯌꯦꯡꯕ ꯌꯥꯗ꯭ꯔꯦ ꯅꯨꯄꯤ ꯃꯆꯥꯗꯨꯒꯤꯅꯦ ꯂꯩꯐꯝ ꯈꯪꯉꯗꯤ ꯏꯃꯥꯗ ꯍꯥꯏꯌꯨ ꯃꯌꯨꯝ ꯆꯠꯇꯨꯅꯅꯦ ꯏꯃꯥ ꯍꯦꯛꯇ ꯍꯥꯏꯔꯨꯒꯦ ꯃꯁꯥꯗ ꯐꯖꯅ ꯍꯪꯈꯣꯗ ꯏꯃꯥ ꯂꯩꯐꯝꯗꯨꯕꯨꯗꯤ ꯈꯪꯉꯦ ꯑꯗ ꯀꯩꯗꯧꯔꯕ ꯍꯥꯏꯌꯨꯅꯦꯍꯦ ꯅꯨꯄꯤ ꯃꯆꯥꯗꯣ ꯃꯄꯥ ꯂꯩꯇ꯭ꯔꯦ ꯃꯃꯥꯁꯨ ꯋꯥꯈꯜ ꯇꯥꯗꯦ ꯑꯩꯈꯣꯏ ꯅꯥꯎꯒꯤ ꯄꯦꯁꯦꯟ ꯑꯣꯏꯕ ꯃꯥꯜꯂꯦ ꯑꯗꯨꯒ ꯃꯕꯨꯡ ꯑꯃ ꯂꯩ ꯍꯥꯏ ꯑꯥꯔꯃꯤ ꯑꯣꯏ ꯃꯥꯅꯦ ꯃꯅꯦꯒ ꯃꯥꯝꯃꯒ ꯂꯩꯃꯤꯟꯅꯕ ꯑꯣꯏꯔ ꯃꯥꯜꯂꯦ ꯃꯅꯦꯗꯨꯁꯨ ꯀꯌꯥ ꯀꯩꯗꯧꯗꯦ ꯍꯥꯏꯅꯩꯗ ꯑꯣꯟꯊꯣꯛ ꯋꯥꯔꯝꯃꯅꯤꯗ ꯂꯩꯐꯝꯗꯣ ꯀꯣꯛ ꯍꯥꯏꯔꯣꯅꯦꯍꯦ ꯈꯋꯥ ꯅꯥꯎꯔꯦꯝ ꯂꯩꯀꯥꯏꯗꯒꯤꯅꯦ ꯃꯃꯤꯡꯅ ꯂꯟꯊꯣꯏ ꯀꯧꯕꯅꯤ ꯂꯟꯊꯣꯏ ꯍꯥꯏꯕ ꯌꯥꯡꯒꯣꯏ ꯁꯅꯥꯒ ꯀꯩꯐꯥꯒꯗꯨ ꯍꯣꯁꯄꯤꯇꯥꯜꯗ ꯆꯦꯛꯑꯞ ꯇꯧꯔꯨꯔꯒ ꯊꯣꯛꯂꯛꯄꯗꯨ ꯃꯥꯏꯊꯣꯡꯗ ꯃꯀꯥ ꯂꯥꯝꯕ ꯃꯤꯅꯣꯛ ꯑꯃ ꯅꯣꯛꯏ ꯒꯥꯔꯤꯒꯤ ꯊꯣꯡꯒꯗꯨ ꯍꯥꯡꯗꯣꯛꯄꯤꯔꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯀꯥꯈꯠꯂꯛꯏ ꯀꯩꯐꯥ ꯗ꯭ꯔꯥꯏꯚꯔꯒꯤ ꯁꯤꯠ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯀꯥꯈꯠꯂꯛꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ ꯃꯌꯨꯝ ꯌꯧꯕꯒ ꯀꯣꯏꯂꯥꯡ ꯂꯥꯡꯏ ꯅꯨꯄꯥ ꯃꯥꯅ ꯌꯥꯡꯒꯣꯏ ꯁꯅꯥꯗꯤ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩ ꯔꯇꯅꯥꯁꯨ ꯍꯔꯥꯎꯖꯩ ꯄꯥꯎ ꯑꯗꯨ ꯇꯥꯕꯗ ꯕꯤꯃꯣꯂꯥꯁꯨ ꯂꯩꯔꯝꯃꯤ ꯀꯩꯐꯥꯅ ꯏꯃꯥ ꯑꯩꯈꯣꯏ ꯃꯈꯥꯗ ꯑꯣꯏꯅ ꯂꯩꯔꯒꯦꯀꯣ ꯔꯇꯅꯥꯅ ꯈꯖꯤꯛ ꯄꯥꯈꯠꯅ ꯗꯥꯛꯇꯔꯅ ꯀꯔꯤ ꯍꯥꯏꯔꯛꯀꯦ ꯌꯥꯡꯒꯣꯏ ꯁꯅꯥ ꯀꯩꯐꯥꯗ ꯃꯃꯤꯠ ꯄꯩꯅ ꯌꯦꯡꯉꯤ ꯃꯅꯦꯝꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯏ ꯁꯨꯝ ꯑꯔꯨꯝꯕ ꯊꯥꯡꯒꯅꯣ ꯍꯥꯏꯔꯛꯄꯒꯤ ꯋꯥꯅꯤ ꯃꯃꯥ ꯀꯩꯁꯨ ꯇꯧꯔꯣꯏꯗ ꯑꯩꯗꯤ ꯕꯨꯡꯕꯒꯤ ꯋꯥꯁꯤꯗ ꯏꯄꯥ ꯄꯥꯈꯠꯂꯨꯔꯦꯗꯅ ꯅꯣꯏꯅ ꯂꯩꯒꯦ ꯍꯥꯏꯔꯕꯨꯗꯤꯅꯦ ꯕꯣꯏꯆꯥꯅ ꯂꯩꯔꯝꯕꯒꯤ ꯀꯥ ꯑꯁꯤꯁꯨ ꯍꯥꯡꯗꯅ ꯂꯩ ꯑꯁꯤꯗ ꯂꯩꯔꯁꯨ ꯌꯥꯏꯀꯣ ꯍꯣꯏ ꯀꯣꯟꯅ ꯇꯧꯔꯁꯤ ꯑꯩ ꯊꯕꯛ ꯑꯝꯇ ꯆꯠꯂꯨꯈꯤꯒꯦꯀꯣ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯕꯤꯃꯣꯂꯥꯅ ꯍꯪꯂꯛꯄꯅꯤ ꯀꯩꯐꯥꯅ ꯏꯃꯥꯟꯅꯕ ꯑꯃ ꯊꯦꯡꯅꯁꯦ ꯍꯥꯏꯈꯤꯕꯅꯦ ꯀꯨꯏꯔꯣꯏꯗ ꯄꯨꯡ 9ꯗꯩ ꯍꯦꯟꯅ ꯊꯦꯡꯉꯛꯄ ꯌꯥꯔꯣꯏꯀꯣ ꯌꯥꯡꯒꯣꯏ ꯁꯅꯥꯅ ꯍꯥꯏꯔꯛꯄꯅꯤ ꯔꯠꯅꯥ ꯑꯃꯗꯤ ꯕꯤꯃꯣꯂꯥ ꯅꯣꯛꯐꯦꯠ ꯇꯧꯏ ꯀꯩꯐꯥꯅ ꯄꯨꯡ 6ꯇꯕꯨ ꯍꯜꯂꯛꯀꯦꯅꯦ ꯆꯠꯂꯦ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯣꯛꯈꯤ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯐꯤ ꯃꯔꯣꯜ ꯍꯣꯡꯂꯨꯔꯒ ꯏꯃꯨꯡꯒꯤ ꯊꯕꯛ ꯂꯣꯏꯁꯤꯟꯅꯅꯕ ꯍꯣꯠꯅꯩ ꯕꯤꯃꯣꯂꯥꯒ ꯔꯠꯅꯥꯒꯁꯨ ꯋꯥꯔꯤ ꯉꯥꯏꯍꯥꯛ ꯁꯥꯟꯅꯔꯒ ꯕꯤꯃꯣꯂꯥꯁꯨ ꯃꯌꯨꯝꯗ ꯑꯗꯨꯃꯛ ꯍꯟꯈ꯭ꯔꯦ ꯅꯨꯃꯤꯗꯥꯡꯒꯤ ꯑꯦꯟꯁꯥꯡꯗꯨ ꯀꯩꯐꯥꯅ ꯄꯥꯝꯖꯕ ꯉꯥꯛꯇ ꯊꯣꯡꯂꯤ ꯐꯛꯂꯥꯡꯗ ꯊꯦꯠꯂꯤꯕ ꯘꯔꯤ ꯑꯗꯨꯗ ꯌꯦꯡꯂꯨꯕꯗ ꯄꯨꯡ 8 ꯇꯥꯒꯗꯕ ꯃꯤꯅꯤꯠ 10ꯃꯨꯛꯇ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ ꯄꯨꯡ 6ꯇ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯒ ꯍꯣꯏꯗ ꯊꯕꯛꯅ ꯌꯥꯗꯕꯩꯁꯨ ꯑꯣꯏꯔꯝꯅꯤ ꯔꯠꯅꯥ ꯍꯥꯟꯅ ꯄꯤꯖꯊꯣꯛꯑꯒ ꯉꯟꯁꯨ ꯉꯜꯂꯤ ꯍꯥꯏꯗꯅ ꯃꯥꯡꯒꯣꯜꯗ ꯊꯥꯔꯤꯕ ꯁꯣꯐꯥꯗꯨꯗ ꯐꯝꯗꯨꯅ ꯉꯥꯏꯗꯨꯅ ꯂꯩ ꯐꯅꯗꯤ ꯀꯨꯏꯔꯦ ꯉꯥꯏꯔꯛꯂꯤꯕ ꯑꯁꯤ ꯑꯗꯨꯕꯨ ꯍꯜꯂꯛꯄ ꯀꯧꯕꯗꯤ ꯂꯩꯇꯦ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯗꯨꯅ ꯌꯦꯡꯉꯤ ꯆꯠꯄꯗꯤ ꯆꯠꯂꯤ ꯑꯗꯨꯕꯨ ꯄꯥꯏꯔꯛꯇꯕ ꯑꯗꯨꯗ ꯄꯥꯈꯠꯄ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯃꯥꯡꯗꯁꯨ ꯕꯦꯇ꯭ꯔꯤ ꯌꯥꯎꯗꯕꯅꯤ ꯍꯥꯏꯅ ꯍꯥꯏꯔꯛꯈꯤꯕ ꯑꯗꯨꯗ ꯅꯤꯡꯁꯤꯡꯗꯨꯅ ꯐꯣꯟ ꯂꯥꯛꯄ ꯇꯥꯍꯧꯗ꯭ꯔꯦ ꯍꯥꯏꯔꯗ꯭ꯔꯥ ꯈꯟꯕꯅꯤ ꯑꯗꯨꯕꯨ ꯐꯥꯒꯤꯗꯒꯤ ꯄꯨꯡꯁꯨ ꯑꯗꯨꯃꯛ ꯊꯦꯡꯖꯤꯜꯂꯛꯂꯤ ꯂꯣꯏꯖꯤꯡꯗ ꯑꯃꯨꯛ ꯅꯣꯡꯄꯣꯛ ꯉꯥꯟꯕꯗ ꯑꯃꯨꯛ ꯐꯣꯟ ꯇꯧꯗꯨꯅ ꯄꯨꯟꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯤ ꯑꯗꯨꯕꯨ ꯄꯨꯟꯗꯦ ꯍꯥꯏꯔꯛꯄꯗꯨꯗꯗꯤ ꯍꯦꯟꯅ ꯄꯥꯈꯠꯈ꯭ꯔꯦ ꯑꯗꯨꯝꯅ ꯄꯨꯡꯁꯨ 10 ꯇꯥꯁꯤꯜꯂꯛꯂꯤ ꯐꯣꯟꯗꯣ ꯑꯃꯨꯛ ꯇꯧꯁꯤꯟꯕꯗꯗꯤ ꯃꯤ ꯑꯃ ꯑꯣꯛꯈꯠꯂꯛꯏ ꯍꯜꯂꯣ ꯗꯗꯥ ꯅꯪ ꯀꯥꯏ ꯂꯩꯒꯦ ꯏꯕꯦꯝꯃ ꯐꯣꯟ ꯃꯄꯨꯁꯦ ꯀꯅꯥꯅꯣ ꯉꯁꯥꯏꯗꯒꯤ ꯒꯥꯔꯤꯁꯦ ꯁꯨꯝ ꯈꯥꯝꯕꯗꯤ ꯎꯕ ꯑꯗꯨꯒ ꯐꯣꯟꯁꯤꯁꯨ ꯁꯤꯠꯇ ꯂꯩꯔꯝꯃꯤ ꯌꯦꯡꯉꯨꯕꯗꯗꯤ ꯃꯤꯗꯤ ꯂꯩꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨꯗꯤ ꯄꯨꯂꯤꯁꯁꯨ ꯂꯥꯛꯇꯨꯅꯅꯦ ꯌꯦꯡꯁꯤꯜꯂꯔꯦ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯏꯃꯨꯡꯗ ꯄ꯭ꯔꯞ ꯆꯪꯂꯛꯏ ꯌꯥꯡꯒꯣꯏ ꯁꯅꯥ ꯑꯗꯨꯒ ꯃꯅꯦꯝꯕ ꯍꯧꯗꯣꯛꯂꯔꯦ ꯏꯃꯥ ꯗꯗꯥꯗꯣ ꯕꯨꯡꯕ ꯀꯩꯗꯧꯏ ꯍꯥꯏꯕꯅꯣ ꯌꯥꯡꯒꯣꯏ ꯁꯅꯥ ꯃꯁꯥꯗꯨ ꯐꯨꯟꯒꯠꯂꯛꯇꯨꯅ ꯂꯩꯃꯥꯏꯗ ꯍꯩꯊꯔꯛꯏ ꯇꯧꯕꯗꯕꯨ ꯔꯠꯅꯥꯗꯤ ꯉꯛꯆꯥꯅꯅ ꯂꯩꯔꯤ